Lainga ki Thouramda Pendraduna Pangthokpa yauri. President Lainga ki Makhara Manipur ki Governor Administration Prime Minister lakpaga mari lainana lakholiba thabakta MLA khradi PNW lakpaga loinana Prime Minister lakpagi Thouram Yaoroidri ki phibamda leiri. Thasi ki tarahumduna Prime Minister Narendra Modi nge haki khongsata Manipur lakadaba siga mari lainana Governor na Tampaklam gi BJP MLA sing Rasbon unakhibaga loinana mas loinana ngasina Governor na Chuchampur satuna district adugi BJP MLA sing unakhibani. Masagi masak maming takthokningdaba Kuki MLA amana pauksi amada wari sanabada hai. Prime Minister lakpagi Thouram mapung phananaba mari lenaba Manipur gi Governor na lokaliba thabaksingi manungsana haukiba numaiji numita Governor na Rasbon BJP gi MLA sing urakre. Rasbon unakhibaduda JDU degi BJP de sanglakpa MLA sing di yahon khitri adu mainamak Chuchampur ngasi unakhibaduda di JDU degi BJP de sangkhiba MLA sing yakhi Manipur haukiba sai English ngani ga kungo homdui gi me ahum degi horakhiba irang na nena ta da phibam ama lairakliba sida nungai tabag loidna hani gi Manipur gi phibam sida hanjinna ba kana honajaba MLA sing gi marakta JDU degi BJP de yorakhiba MLA sing yaurabasu governor ga unabada yahon khitri hai wafam MLA duna thamlaki Amaramda ngarak Chuchampur satuna Governor na MLA sing unakre masidana BJP gi MLA sing khaktana tana JDU gi sanglak MLA LM khawti amasum ngarsang lursanati yauki Chuchampur Pangthokpa meeting dana BJP sengda MLA sing yahonba Imphal gi Rasbon Pangthokpa meeting dana BJP sengda MLA sing yahonda bakarigino yaholabadi loni yahon be yadra haiba wahang hangladuna Chuchampur gi meeting da KPA gi MLA selung thang yahonba kari kai bigi haiba wafam masak waming takfuning da Kuki MLA sing makata na phungdorakli MLA sinduna hai Prime Minister lakpagi Thouramda Assembly ki MLA loina maksuna yahona bigi thaba Governor Administration lokapam thokuni MLA humfugi manungda leiriba MLA yankai ga mapanasi loina yauna ba sinbada yaningda ba singadudi yaurasunu Prime Minister ga punna stage mathakta phaminadrabasu makada pareng oina MLA mayam phamnana ba singadabani Aikoi Imphal Pangthokpa Thouram madri Yaoningni yaunabasu Governor Administration singadabani amadi sinphamthui PB yaba security piraga Thouram yauba yanaba darkar oiba thabak sing lokhatam thui darkar oirabadi pick up taunaba singadabani haiba wapam thamlaki Prime Minister Manipur laktingai mangoinana National Highway hangdokre adubu tasingnadi National Highway hangdokringai mangoinana Imphal phawraga maitai nataba phurupti CSO singi leader sing satlaga maduda karana sukari sutawdi haina palladuna National Highway 02 Imphal Dimapur lambi kangpokpi phawraga maitai singsu satnaba yawe maduda Pamdaba thawdok thokpagi paw tadi haiba wafam masak maming takthokningdaba Kuki MLA khrana makhatana pauksi amada phungtokpi Amaramda ngarang ayuk pung tara makhairum tabada Chuchampur Deputy Commissioner gi office ta pangthokhiba Governor AK Balana preside tawba mipamaduda tipaimung AC gi MLA ngursang lursanati Thalon AC gi MLA Bungjagil Balte Henglep AC gi MLA Lajamang Hawkip Chuchampur AC gi MLA LM Khawti amasum Saikot AC gi MLA Paulilan Hawkip amasum BJP Chuchampur District ki President Thanglam Hawkip sarugyaki ngarang imi pamadu singat AC ki MLA selung thang di sarugyaki di selung thang KPA gi MLA ni Serak Prime Minister gi Chuchampur amasum Imphal khongsa kamari lenana security gi akan section Thorang sing ahing nungthil nai dan lapaki Prime Minister Imphal ki kangla da Pangthokpa Thouram yauraga airport tana hankikadaba lambi gi median da hoba pambi sing masa sanabaga loinana amot akai sing singdoktuna median sing rang thaduna masak phajanbagi thabak sing kana sathari lambi gi akai ba mafam sing koilas thaduna mienbagi thabak marakta lambi matai da sambal khanaba usuk nungbagi thabak sukana sathari lakhulakti ba thabak sing asigi roinana Prime Minister gi khongsat ka mari leina security gi thabak sing section na ba Special Production Group SPG gi Additional Director ngasi Imphal thungakre SPG gi ADG na lusing makanguna local police kusamnaduna Prime Minister na sakadaba lambi sing amadi Thouram saruk yagadab mapam sing kupli yingsingani amadi area domination ki thabuk stokakani mari lenaba paw mana Prime Minister Narendra Modi ki Manipur khongsa ka mari lenana Prime Minister amadi maki kanguna tonggadaba gari sing ngarang Imphal airport yaurakre amadi CISF ki kangbuna ngakselaga thamri Prime Minister ki khongsa ka mari lenana BJP ki awang poklamdam ki thabak puba MP Dr. Samit Patra amadi party asi ki Manipur ki thabak yengsinba MP Ajit Gofsa de hayek Imphal yorokadori hensu paus na makatari Kulgam na numay kap narakpa ni Suri
Hauzik Power Army Zawan and terrorists and Hatri. Zaman Kashmiri Kulgam District Security Force Namasum, terrorists in Marakta, no make up Narakiba, Naminini Surakiba Galodana. Hauzik Power Zawan and Yamasum, terrorists and secret. Officer Lamanapong Matungina, Nanumitang a hat left rubber Matung. Ngarang ayuk tu kiamu hana nakala ni gimarak tu numai kap nakhi mang na ki ngarang di akan mong numai kap na batu da Hauzik Power Pakistani masa wedam yai thaza ba mayawna terrorist ani sikhi masigi mata da Hauzik Power Jawan ani su sikhi baguloi na army major amana sokre haina mang na phong dokli thaudo sik akupa warol piradun official singa ki Kolgam district ki Gudar forest area terrorist laide have a pau phangbaligi Indian Army Jammu Kashmir Police amasam Central Reserve Police Force ka apun khangbo mana mafam du question bagaloina operation sataki operation du sathari ngai mafam du lairamba terrorist na security force sing tamna noi kapsilaki haina phungdolo dona makoi nai ki noi kapsilako du security personnel sing handuna kapna ki hairi adubu numidang oislakpadi kapna badu lepagaloina terrorist nga na thoki tanaba security force na mafam section na question nu thamki amadi ngasi nungar ba kamuhana kapna ki haina makoina phongdokli Himachal gi Kulu da sing ni khabe nu PM sikre mari mafam khangdri Himachal Pradesh ki Kulu district ki Gatu area da thoki ba sing ni khabe gi thawdo amada nu PM sikhiba galoina ma ki imung gi atopa mi marina ati akai sing gi marakta phumjinduna lairamba yai thajari Gatu Gram Panchayat ki Pradhan Boga Ram na phungdokpi matung na akan mamong na nong subudi nga ehing nungay matung pung amaga makhairom tabada sama ni khunda thoki ba singning khai bagi thawdo du yum ani pura ama ata thoki mang na haki singning khai bagi thawdo du ki matung Hauzik Power no PM gi asibak sang phangmaga loina ma ki imung gi atopa miyoi marina mafam khangdana lai haidi laikidra bin pi tu ki maming Brasiti Devi Kawi, Shibram Kaubamaki Loina Bini, and a photo of the Manaki. Mapam Kangan Lady Bamu Singaduna, Sunilal Anju Zagriti Yamasum, Pupes Kawi, Hausubaku Tibi Tabuk Satriari. Kuki militant Singi Sekotauda, I am Nakani Yaning the Bafundorakli. Okol district ki manung sana laiba moldong Kuki Kul Tasik in Panda, Sinakai till the Imphal Tamalakumpas Amabu. Mathong maram khangdam Kuki militants na khamdu sek tokiba thong adubo NSN IM gi wungtang kul reason akan mamong yaning do phungdorakli thawdo adu na maram ora Kuki militants na sathaba activity kudima NSN na section na ging silagan hari NSN IM gi wungtang kul reason gi matung na Kuki militants na bus adu na kakalaga passengers gi mobile phone sing sek tokiba gi thong adu mawon asawa pohon bada natana NSN gi singli nauri da kutingjun mani masiguma mathong maram khangdaba sakhotaba Kuki militants Thawang si Quaidi awang takta kanem taw hadi loinana naga yeng duna laithok loi have Kuki militant gi Thawangda MNYO na pian na buwa pum kya loinana makata na so phongdorakli